Good morning. Ngasigi card ki message happening minute ko. Ngasi sagun se numit ko. Sagun se numit number ahambada number da 25 lere aduga kalladana hangapan gumba kai gumba dumaina sinabi be ko. Aduga amana aina sum chak thongba da kai da sum hapo ado yellow machu hairagadi machu gumba kai gumba ai tare ko yengang ni khangde amani khangde dumain toraga happy be ko hangapan machu gi pot ama heta. Ado nutigi koina lokthok ko dumaina ko. Card ahum katang thok se ko. Card number 1, card number 2, card number 3 hai na ko. Ito deki ahamba ko. Ani shuba, ahum suba. Sidagi kari nomagi guidance ko. Ngasi gi oina ay isa gi kari guidance lake hai bado du yeng minar se ko. Card number 1 consider, 2 consider natraga, 3 consider hai bado du kan biro. Du matungin na yeng ase ko. First card kan bangai ko. First card ko first card wheel of fortune like wheel of fortune means haidi good luck kumba oiba do hai tar ko good luck kumba oiba adagi haidi destiny harasu yare ko haidi aina sum kaino ma ngaira kholaga leiboi ta di photo ingonda phangba lakpa changakpa adumaina oina oi ko overall harabada growth good luck adumba mayam done ko hadi something higher goods from the lakpa do haitare ko afaba lakpa haitare ko numit ko ngasi numit simple oina habda ngasi numit daw ya ba haira sine ko iyoina ado sesina ahamba ko card number 1 gi lere ko card number 2 yeng se ko card number 2 sina akoi gi selai se hadi king of wands haina la asida ani subagi sina akoi gi ko sisu success card ko maram dari success card plus haidi lead tawraga oina chatpa do aina haitara ko makok chingaga thabak tawbo khotpa do maina oina oi ko ngasi gi numitta haitare ko haidi team gumba lead tawbi boy taraga di phajana aina tawdori ba thabak to aina makok mai puna na makok chingaga chatpa do maina oina oi ba haitare ko number 2 gi card sina ko number 3 yenga se ko number 3 sina khatang ko paisa gi kai gi matha yam saram gani ko jik se haitare ko dep gumba kai gumba yamna leiba oi ko sida lei se ko do sida leiriba laiba card sigi matung ina an haragadi khoina sida ke heni sigi leiriba face se chatkhini ko haidi chatkhini haragadi sumaina sum leigadaba nate punsi se haitare ko punsi se natra ngasi gi oina harase ngasi gi oina sumaina laiba ko limam se haidi hayeng kana kani hayeng nongalakpada phabo ko pa odmaina oiragadi haidi kuina sangna leyo kholo haina di pide it the temporary phase haitare ko life ki oina haidi temporary phase ne darkar leragadi haidi health kumba kai gumba mingonda gi niba mingonda gi hangbada kaiba kem leite ko haiba ngamdaba do aina haitare ko selai se ko haiba ngamdaba haragadi hairoga haidi wa mangadra natraga aidi haiba tale dum isai thanda dum keno tawjage haito especially haidi sale gi oina katang tension gumba leigani ko number 3 gi card sina ko sisina ko gi card ki message leire timing sa pedi ngasi ko mangaga minute keno dagi ko ayukini ko se mangaga minute ko mari dagi na taruka taruka minute yankai mari phawng lere dagi mapan ga minute yankai mari daina dagi nundhin gi pung ani ga minute kunhumdoi phawng lere ko adagi amu nungdam ga ahum ga minute yankai umdoi dagi na pung nipan ga minute kunhumdoi phawng lere aduga nungdang atheng baina 38 ga minute kunhumdoi dagi na 12 ga minute yankai umdoi phawng lere nungalam dagi ani ga minute kunhumdoi daina next day gi pung mangaga minute kunhumdoi phawng lere ko sisina ko yi ngasi gi oina faba timing ko 5:24 am to 6:54 am umle ko adagi 9:54 am to 2:23 pm amlere adagi 3:53 pm to 8:23 pm ko aduga aman nungdangina midnight haitare ko 11:23 pm to 12:53 am aduga amana ahing hadi next day nongalamdai haitare ko next day nongalamdai gina 2:23 am to 5:23 am ko sisina koigi ngasi gi oina afaba timing ado sida leire koigi daily card message ko daily card message sida leire runes kina atopa amadu da yengbiro ko ai makha da description da hapamge runes ki link to ko adu da click taro yengbiro ko hiding ti gi runes reading chu tawba horabani na khoina adu maswa pe ding minarase ma'am thank you